Peace TV mi eng tabi singbu no matheng kun so taram oksari maraki pau miyam da pizari All Manipur Working Journalists Union amju lingkhat kiba chahi yankhai mapung farak pagi Golden Jubilee Celebration ngasi Manipur Press Club ki Loktak Hall da pangthokre Golden Jubilee Celebration ge tharamadu da Manipur ki Chief Minister N Biren amju ki President Bijoy Kaksik Tabam IPR Minister Dr. Sapam Ranjan amadi Editor Skill Manipur ki President Khogendra Khomdramna mathangsinna Chief Case President amadi guest of honor oina saruk yake Tharamaduga mari lenana Chief Minister Nongthombam Biren hai Manipur ki hojik oiriba phibam masina miyam wana khangli miyoi kayama yumda hanjinba ngamdana leiri masida natana kawada thokiba thaudo amada anga ama lekhidaba asimak yamna nungaite iranga sigi warishin ama purakpa ngamdiba si maru oina aikoi masel punchinadaba maramna aikoi awaba phibam amada leiribani aikoi punna amata oina punchinduna tangdu leitaba lamdam ama oirakna bhona minasi loinana media gi miyosingna lawriba thavdang asi yamna chawi adubo media gi maikhum optuna irang thopam mafamda live thokliba irang adu hena chauthokna ba honariba si yaiba makhai tobiganu Manipur da thokliba irang asi mapan lamdagi changnakpa migrant singna Thokan bani adubo miyamna koki amadi maidei anigi marakta thokpa irang amagum khanaramba adu hawjikti miyamna irang asiki asengba adu kanano haiba tapna khangnaba hawrakle Manipur da mahausadagi khundaminaduna leiminaraklaba furup khudingmaki marakta nungsinadaba amadi nungainadaba amata leite furup amagi mayukta ngasi phawba lenga asna nungaroidaba thabak amata tawkhiba leite tawgi hainasu khande adubo miyoiba ama oibana isagi asoiba leirabasu miyamna chumthoknaba haibirakpa matamda isana yajagani miyoiba ama oirubana soidaba ngamdaba yawkhiba natte Adumoinamak isana semdokna bukhona jagi hainasu Chief Minister na phongdoki Jik amna sirba tanjani na koi punchi baba punchi na rakanda asoiba angamba phoktanaba laktanaba madumda mayam dagi suggestion advice pami postudi hujik leina ruboda dum tholai dal matang tholak leibak sigi state amagi chief minister mun claim do give up chirakanda external force mapandagi changak illegal migrants drugs togo mayam anaina hek hobo claim do give thaja ka bikna mai that's ini loina ulak ni loina la matang chunglo jila ubu jo hore na khujik dia do dia koi punchin nerga siama moina government to honing bani sini government amani na hekta tawba ya Ningsingbe ai kachin koya sinthungna miyamna pau phanghanna bahona bada achoba tawdang lawriba paugi lamda thabak tawriba singi oiba union ama thamba mathau tarakpa dugi khanduna komja lising amaga chamapan Humputara marida miyoi tara mathuina saba union ama lingkhatki union asina lisang sitna ngasi phawba miyamgi oiba thabak thorom kyada saruk yaduna miyamda anau ba pau sandotna lakiba chahi yankhai mapung farak pasida union asigi yaifana bhonaramba lekhidraba thomi singi maphamda leisu katna min ani dominaletna makobu ikai kumna utpaga unena union asida hana thabak toromlaba president secretary singda achamba khudol potpidna ikai kumna basu utki Chahi khudingi pangthoktuna lakpa International Day of Clean Air for Blue Sky gi thoram invest in clean air now highway hiramda ngasi National Program on Climate Change and Human Health National Health Mission Manipur amadi Director of Health Services Government of Manipur na senduna U4 thabagi thoram ama RD Wing Complex pangthokre U thabagi thoram adu da Health and Family Welfare Minister Sapam Ranjan Special Secretary Health and Family Welfare Government of Manipur Hungyo Warsang Director Health Services Dr. O Sanahanbi, Director Family Welfare Services Dr. L. Tomcha, Director Environment and Climate Change Dr. T. Brajakumar Amadi,
State Mission Director NHM Manipur Dr. M. Dinesna thorom aduda saruk yaki. Delhi Maitei Coordinating Committee on Manipur Integrity Kokomi Maitei Alliance amasung Global Manipur Federation ga punna khusam naduna ngarang New Delhi gi Jantar Mantar da Kokichin terrorist singna India gi state ama oiriba Manipur da Maitei civilian singda aerial bombing tauduna asi ana aso pan thokan bagi mayokta wakat khongjang chatakre Kongjang aduda wangangloi singna Manipur ki cultural amasung historical integrity ngak shenaba amadi Manipur da thuba matamda santi hanjin hannaba Prime Minister na miyeng changbinaba takshin ki Kongjang aduda saruk yakiba Inner Manipur Parliamentary Constituency ge MP Bimol Akoijamna Maitei singda kaibirakanu karigumba akaiba taruk lagadi Maitei na tawpham thokpa tawrakani haiba khangbiyu haiba wafam thamki Mahakna makha taraduna haujik Manipur da thokliba irang asida akhuba midyengda politics tawbiganu Manipur bu thugaigani khalibasing da oithokloi asigumba wakhalon singda politics tawribasing masa mathanta mangjaba natana karishu phangba ngamloi haiki committee gi wangangloi Dr. Naurem Bobona haikibada Maitei jati asi ingna chikna leiba pamjaba akhangkanba kanglupni Haidnasu Taraina Kanbiganu, Jahili Singh, Kayadagi, Ipai, Pusing na Thambinaba Manipugia Punbagi Saktamda, Kaidonunda compromise Tawai Haiki. Lions Club of Kaksing Greater District 322D na senduna ngasi Kaksing Higher Secondary School da Peace Without Limitation haiba timda mahari singi oiba peace poster painting competition ama pangthokre competition asida mahari taratari na saruk yaki Maraki pau pijaba matang asal losinjari mit yang tabir bising bu kurumjari